मालेमगी तोंगान तोंगान मफमसिंगी मरु ओइबा पाउ खरा अपडेट तौजरी अमुक्ता थोखिद्रिबा मोंगदा उन्ना कुप्पा नुंगसिंगदा नापी हौगलक्रे सहारा मरुभूमिदसु इचाउ थोलक्रे चही खरा असिगी मनुंगदा अचौबा अहोंगबा लाक्तुना उन्ना कुप्तुनता लैरकपा अंटार्कटिकागी समुद्रगी खोंगबानदा लैबा नुंगसिंगदा नापी हौगलक्तुना इसंग संगलकपा उबदगी साइंटिस्ट सिंग अंगकपा फाउनख्रे लोइनना सहारा मरुभूमिदसु चही अमदा चुगदबा नोंग नुमित निनीदा चुसिलकपदगी चही यांखैगी ममांगदगी कंगदुना लैरंबा पाट इसिंगना पुमथम थलकपगा लोइनना मरुभूमि असिगी मफम कयादा इचाउ थोखरे हाइरी नेचर 𝗔𝗧𝗧𝗔 फोंगबा रिपोर्ट अमगी मतुंग इन्ना हौकिबा चही 90 रोम असिदा अंटार्कटिकागी एनवायरनमेंटल चाउना अहोंगबा लाकपा उरी मालेमगी मफम कयादा एनवायरनमेंटल चाउना अहोंगबा लाकलेबा असि यामना नुंसा तिनिंगाइनी होंगलक्लिबा थोंगसिंग असि मियोइबा खुनाइदा पिरकपा वार्निंग अमनी अंटार्कटिकागी समुद्रगी खोंगबालदा लैबा नुंगसिंगदा नापी हौगलक्तुना इसंग संगलकपा असिगी मरमसिंग खंगननबगीदमक सैटेलाइटकी डेटा सिजिन्नदुना येंगसिनबा अमदी थिजिनबा हौख्रे रिसर्च असिदा 1993 की मतुंगदा मफम मदुदा सुपनगी किलोमीटर गुंबदा नापी हौदुना संगलखिबनी अदुबु कुमजा 2012 फावबगी मनुंगदा चराकना किलोमीटर 12 रोम पाक छन्ना नापी हौगलक्तुना संगलखि लोइनना उन्ना कुप्पा मफमसिंगदा नापी हौगलक्पगी चांग असि चादा 30 ओइरखि अदुगा अंटार्कटिकागी समुद्रदा लैरंबा उनगी चांगसु यामना हंथखरे हाइरी अंटार्कटिकादा चाउना अहोंगबा लाक्लिबा असिगी मतंगदा ह्यार्टफोर्डशायर यूनिवर्सिटीगी डॉक्टर 𝗜𝗤𝗕𝗚 मालेम पुंबगी मियोइसिंगना यामना सेक्शन होबगी मतम हौखिगदौरे मरम अदुना महौसागी काइथरक्लिबा खल कन्नबगी अकनबा मोंगदा थबक लौखलहौबना चुंगनी हाइरी अमरोमदा सहारा मरुभूमिदा सही अमगी मनुंगदा चुगदबा नोंगी चांग सुमनगी नुमित निनीगी मनुंगदा चुसिलकपदगी मरुभूमि असिदा सही यांखैगी ममांगदगी कंगदुना लैरंबा पाटसिंगसु इसिंगना पुमथन थलकपगा लोइनना मरुभूमि असिगी मफम कयादा पाकछन्ना इचाउ थोखरे हाइरी चाउरबा सहारा मरुभूमि असिगी लैंगोय मरकता इसिंगना थुमजिनदुना लैबगी फोटोसिंग सोशल मीडियादा यामना कन्ना वायरल ओइरी कुमजा 1993 दसु सहारा मरुभूमिदा हौजिक थोकलिबा इचाउ असिगुमना थोखिबा लैख्रे साइंटिस्ट सिंगना फोंदोरकपगी मतुंग इन्ना सहारा मरुभूमि असिदा चही 1950 रोंगी मनुंगदा नापी सिंगबी अमसुंग उवा तना थल्लबा इसंग संगबा मफम ओमा ओइरमगनी हाइरी मसिगी अचौबा मरम अमा हाइरगदी पृथ्वीगी हाना लैरंबा चांगदगी डिग्री 23.5 रोम अमुक्का हेना लुथरकपदगिनी हाइरी सहारा मरुभूमि पाक चाउबा असि वर्ग स्क्वायर किलोमीटर लाख 32 रोमनी मरुभूमि असिना इंडिया की पाक चाउबदगी सरुक अनि हेली मालेमगी ओइनसु ख्वाइदगी चाउबा मरुभूमि अमनी हौजिक चुरिबा नोंगी चांग असि अदुमक चुदुना लैरबदी चही खरगी मनुंगदा इसंग संगलंबा मफम अमा ओइरगनी हाइरी मखा तारकपा पाउदा अकीबा फंगलबा ड्रामा येंगबदा मियोइ 19 वानथरकरे जर्मन की स्टेट घाट लैबा ओपेरादा पांथोपा अकीबा फंगलबा ड्रामा येंगबदा मियोइ 19 रोम वानथरकपदगी डॉक्टर कौदुना लाइकनखरे हाइरी असेंगबदी ओपेरादा उतलिबा ड्रामा असिदा मियोइबगी मथक्ता ओटपा नैबा खमथेंगबा वायोलेंस सेक्सुअल एक्सप्लॉइटेशन अमदी फी थोंगदबा सिन कयामरुम यावबा अदु उबदगी ड्रामा येंगलिबा मियोइ 19 रोम अदु वानथरकपगा लोइनाना तोंगान तोंगानबा लायोंग कयाना नारखिबनी ड्रामा असि ऑस्ट्रेलियन कोरियोग्राफर फोरेंटीना होल्जिंगर कौबा मियोइ अमना डायरेक्ट तौबनी ड्रामा असिगी मतंगदा हौजिक मालेम सिनबा थुंगना ममिंग चलखिबगा लोइनाना ड्रामा असि येंगबा पामनबगी अचौबा क्रेज अमा लाक्रे अदुबो ड्रामा असि येंगदौरिबा मियोइसिंगदा मांगजौनना सेक्शन वाफमसिंग हाना पनबा खंगहली ड्रामा असि यामना तमथीबा अमसुंग मियोइबगी मथक्ता येंगथीनबा लाकपा याबगी सिंगनबा लैरबसु हौजिक मियामना यामना पांगना येंगनबगा लोइनना शो खुदिमक हाउसफुल ओइरी मियामना यामना पामना येंगनरिबा ड्रामा असि हौजिक मालेमगी मियोइ कयाना यानिंगदबा अमदी मायोक्ता वांगांगनबसु हौख्रे हाइरी मखा तारकपा पाउदा अकनबा सोलर स्टॉर्म सिंगी मतुंग लद्दाखता यामना तांगना थोकपा सेलेस्टियल लाइट सिंग मियामना उख्रे नुमिना अकनबा सोलर स्टॉर्म अमगी मवोंगदा अर्थ चार्ज पार्टिकल सिंग कापथोकलक्तुना एक्टिव फेज अमदा लैबदगी लद्दाखता मियामना लेहादा तांगलबा सेलेस्टियल लाइट सिंग उख्रे फेमिनेन असिना महौसाना नॉर्थ अमसुंग साउथ पोलदा उबा मंगाल सिंगी कैलिडोस्कोप अमा थादोलई अदुबु चही असिगी सोलर एक्टिविटी असि अदुकी मतिक कनख्रे मदुदी मंगाल सिंग अदु ब्राइट रेड स्काई सिंग ओइना उखी अमसुंग लद्दाख की लेहागुंबा अरापा खा फावबदा उबा फंखी इंडियन इंस्टीट्यूट ऑफ एस्ट्रोफिजिक्स
Bengaluru amasung Baba Atomic Research Center Mumbai-dagi Ladakh-da leiriba scientist-singna hanle amasung lehada atiyada uriba angakpa mawonggi mangal-singgi saktam-sing adu lahokhi. Numit asi hojik active-da leiri amasung haukiba tha kharada akanba flyers kaya marum thokre. Flyers-sing adu aduki matik kankhi madudi hanle gumna hena nemba awang-thangba latitude-singda fawba aurora adu aikoina uba phangki haina Indian Institute of Astrophysics IIA Bengaluru gi Director Professor Arnapurni Subramaniamna haiki Institute adudagi thokpa statement amada hawjiki solar cycle asigi manungda thoidok hendokna mari suba oina India gi Ladakh tagi akanba red color auroral activity ukre amusung tha asigi tara amusung taramathoi October 2023 gi numidangda hanle leha amusung Merak tagi Indian Institute of Astrophysics IIA gi astronomer singna photograph sing lohore. Aurora adu hanle amusung Merak ta ahing chupa adu all sky camera singna capture tokhi. Awang thangba sky da kapthora kiba arangba angangba machu adu karigumba mateng amata yaudana mitna laina uba ngamki amusung observatory staff na makhoigi camera singna photo sing lahokhi. Hanle da aikoigi Indian Astronomical Observatory IAO da all sky camera singna loinana Ladakh ki Merak da National Large Solar Telescope adugi mafam oigadoriba adu pung 10:45 PM dagi hokiba amusung makatana nongalamdai phawba akanba mongda laikiba aurora adugi fajaraba times lapse video ama namki haina IIA da operate toba observatory adugi engineer in charge 𝗜𝗤𝗕𝗟 haiki mafam aduda yamna sathiba geometric leitrabadi asigumba anemba altitude singda aurora sing uba haibasi yamna sathina tangi haina Indian Institute of Science Education and Research IISER Kolkata gi Center of Excellence in Space Sciences India CESSI dagi Professor Devyendu Naidina haiki masigi storm masi space weather group na thokani haibasi mangjongna na phongdoki amusung pakchana chandokpa aurora sing tholakpa yai loinana low earth orbiting satellite singi orbital dike hengat hanba yai haiki haina mahangna makata ki Indian Space Research Organization ISRO gi chairman Dr. S Somnath na Indian satellite punamak shape oiri amusung phajana thabak tawri Arta yasilakliba akanba solar storm asina sokhandri haiki asigumba storm sing high frequency radio communication sing gumba apanba sing piduna sathiba folsing thokpa yai amusung maduna aviation amusung maritime operations singda sohangani haina Baba Atomic Research Center BRC na haidi solar storm singi impact singna critical infrastructure amusung global communication system da chauna apanba tholakpa yai hairi makha tarakpa pauda Pakistan da sakhangdaba amana lambi chatpa 13 kaptuna hatkre Pakistan gi 𝗜𝗥𝗔𝗟 haina khangnaba mafam amada sakhangdaba miyoi amana lambi chatpa miyoi 13 nongmaina kaptuna hatkre thawdok aduda miyoi taruk romna yamna sathina achok aphan nangkhre hairi thawdok thokpamdagi phangba pawgi matung ina sakhangdaba miyoi aduna passenger bus amada ikhang khangawdana nongmai kapsilakpadagi mafam adumaktada miyoi 13 rom adu sikibani paw hek phangbaga mafam aduda police na koisinduna sakhangdaba miyoi adu phaba ngamnaba search operation chathakre hairi hawjik phawbagi oina micham miyamda chathakiba attack adu karamba terrorist group na chathagibano haibagi matangda phongdokpa leitri panba yabadi handak Pakistan da pangthokadoriba Singhai Summit asigi mangoinana thangna micham miyamda terrorist ki attack sing chatharakibani ngarang sulebak asigi coal mine amada sakhangdaba miyoi amana grenade amadi rocket sijinaduna landabada sinmi kun sikhibaga loinana nipan romna asok apan nangkhiba laikhrabani makha tarakpa pawda Israel na Iralda cyber attack chathaduna data kaya furankhre Chahi asigi haukiba October amada Iran na Israel da missile chani rom hena kapsinduna landakhiba adugi laman khumduna landagani haina lauthokraba matungda Iran da ahanba oina Israel na cyber attack chathaduna nuclear plant Iran government ki maru oiba office ahumgi aron athugi data kaya huran kre hairi Iran International gi report amana phongdorokibagi matung ina judicial legislature amadi executive ka mari leinaba office singdagi maru oiba data kaya Israel na cyber attack chathaduna maru oiba data kaya furan kre haina phongdoragli masi khakta natana tourism transport oil factory city network amadi port course singi
networking system singi data singsu huran khibani hairi report asigi matung inna Israel na Iran da chathakiba cyber crime aduda Iran gi treasury ga mari lainaba office singdagi data kaya su huran kre hiram asigi matang da America gi national defense ki advisor oiriba 𝗜𝗤𝗕𝗟 phongdokibagi matung inna Israel na Iran da cyber attack chathaduna nuclear plant amadi atai atopa lebak asigi maru oiba office kaya gi data sing Israel na phangkiba asina Iran na Israel da landana ba honabada Iran gi oina chawna maithiba haibadu oiragani haibadi Iran da amuk hana Israel da taraina landaba ngamlaroi haina loinana Israel na landarakpadasu Iran na laina ngakthokpa ngamlaroi haina phongdorakli Israel na Iran da lambi ama natraga ama sijinaduna athuba matamda landarakpa yana leire hairi makha tarakpa pawda Israel na Iran da landaraklabadi nuclear bomb na khut hangani Israel na karigumba Iran gi nuclear plant amadi oil factory singda landaraklabadi nuclear bomb na khut hangani haina Iran gi supreme leader 𝗖𝗤𝗕𝗟 yamna naknaba Iran gi senior advisor amana Israel da aki akang pikre panba yabadi haukiba October amada Iran na Israel da missile chani rom hena kapsilaktuna landarakiba adugi chapchaba pahum pigani haina Israel gi prime minister Benjamin Netanyahu wasakhibaga loinana landana ba sem chaba haukibani haina su report amana hairi makha tarakpa pawda Iran da landadana ba Putin na Israel da phongno warning tawkhre billion dollar 1.7 gi MOU tawnakhre Israel amadi Iran lebak ani gi marakta chawna ungkhatnaduna matam amada hekta Israel na Iran da landaba yabagi phibamda leiringai chairak asida Russia gi president Vladimir Putin na Iran bu phongna sawgaladuna Iran da landaba yaroi haina Israel da warning tawkhre hairi Putin gi thawng asi Israel bu amuka hena koisauna hanba sinbani haina expert singna hairi Russia gi president Vladimir Putin amadi Iran gi president Masoud Pezeshkian irai numita unaduna lebak ani asigi marakta anoba MOU ama khuyek pinakiba loibaga chawrangnak billion dollar 1.7 rongi oigadaba drone amadi defense ki atai atopa khulai singi export tawnabadasu yanaba purakre hairi Iran gi president Masoud ka unaraba matungda Putin na Iran da landadanaba Israel da aki akhang pirakibani Putin gi thawng asi expert singna phongdokpagi matung inna hauzik malem gi oiriba phibam asigi matung innadi khudong thiningai oigani maramdi mahakna tawrakliba thawng asi chawna Israel bu singnarakpaga loinana lal asida yauksilakpa yabagi phibam amada lakle karigumba Russia su lal asida yauksilaklabadi malem gi oina group sagatnaduna lal soknarakpa yabagi akibasu leirakpa yai hairi makha tarakpa pawda Russia na Ukraine gi drone 93 kapthakre Numidangi matamda Ukraine na thajilakhiba drone 93 rom Russia gi lanmi singna kapthaduna thugaikre haina Russia gi Ministry of Defense ki maikaidagi phongdorakli amaromdana Russia na Ukraine da thajilakhiba drone 95 rom su kapthaduna thugaikre haina Ukrainian Air Force ki maikaidagi phongdorakli chahi ani hena chongnarakliba lal asigi matangda hauji phawba origin purakpa ngamdana leiribani makha tarakpa pawda America amadi Israel da mateng pangba singda landagani haina Iran na warning tawkhre October amada Iran na Israel da missile gi nong haithaduna landakhiba adugi laman Israel na soidana khumakani haibagi akiba mayoknariba Iran na America amadi Israel da mateng pangba Muslim country sing amadi yumthangnabada leiriba lebak singda landabaga loinana Iran na piramba khudongchaba pumnamak makhata na piroi haina warning tawkhre hairi Iran na yumthangnaba amadi makhoiga naknana leiba lebak singda America amadi Israel da mateng pangdanaba warning pirakiba asina maram oiraga Iran dagi thau leiraga hingliba lebak sing kokta khut hamnakre America nasu Israel da karigumba Iran da landarabasu thau sungpham mafam sing amadi nuclear plant singda landadanaba haikhiba laikhrabani amaromda Gaza gi Jabalia da leiba refugee camp amada Israel gi lanmi singna air strike chathaduna landabada miyoi kunithoi rom sikre aduga kunthra romna asok apan nangkhre loinana miyoi 13 rom su hauzik phawba thiba khangdana leiri hairi loinana mafam aduda leiriba misam miyam atopa mafam singda lanjenna khinaba Israel gi lanmi singna lauthokre South Lebanon da hauzik Hezbollah amadi Israel gi lanmi singa choknariba lal asida Israel gi lanmi singna ngamtak chatpa uba asida Israel gi lanmi singa thengnanaba Iran gi lanmi sing Lebanon da thanaba demand kanna tawrakli adubu Iran gi president supreme leader 𝗖𝗤𝗕𝗟 na mahaki lanmi Lebanon da thagadaba mande haina
एक्सपर्टसिंगना फोंदोरकली अमरोमदा लेबाननदा लेरिबा हेजबोला टेररिस्टसिंगना इजराइलगी लानमीसिंगना लेबा मफमदगी लापथोकना लेनबा इजराइलगी मिचम मियामदा सेक्शन वाफम थमख्रे हाइदि हेजबोलाना इजराइलगी मिचम मियामदा सेक्शन वाफम हेक थमखिबगा इजराइलगी माइकैदगिसु साउथ लेबाननदा लेरिबा मिचम मियामदासु हेजबोलाना लेबा मफमसिंगदगी लापथोकना लेनबा लाउथोकरे हौजिक फावबदा इजराइलना लेबाननदा मियोय लिसिंग अनिगी मयादा हाटख्रे लोइनना लाल असिदा हेजबोलानासु इजराइलगी लानमी खरा हाटप ngamkhre adubu sibagi changda हेजबोलागी माइकैदना हेना यामना हेली हाइरि।